National Institute of Technology, NIT Manipur Registrar Professor Kh Tomba Institute Asi Lannai shel Tanpham Oina Sijinnaduna Leire haina thingkhraba lalhoulup KCP PWG MC Unification maral shirakli KCP lamyanba khummangi PRO chingkhai nganba khumman khudeng piduna thadorokpa cherol amana hai NIT Manipur Asi Mapu Pandaba Institute Amagom Registrar Asina Mahaki Khuchabi PA Amasung Oja Kharaga Lautunaraga Tolumba Toduna Leire Handak the Pangtokiba Institute Asigi recruitment examination the so Nataba Pambai Sijinnaduna Khuchabi Miyukia Tabakapchile Masigi Mayek Laraba Kudam Haibo recruitment examination gi coordinator gi Makada project Toba Miyu Aba Tabak Kanbada Yarok Liba Asini Result Lautokadaba Numit Adudasu pass over the Yaukadaba candidate Kara Registrar Examination Controller Amadi Registrar PN phone call message Amadi WhatsApp K Kutang that Laknaba Kangalaki Kangalaki Bagi Matik Java Kudam Party the Lady Haide NIT Registrar the Piriba Manipur University campus the Leba quarter the Registrar Asida Kanglon Kindness Security Personnel Kaya Haukiba Chahi Amaromgi Mamangdagi Lanai Tabaki the Sijinnaduna Leire quarter Asi Samjin Sajinnaba Ministry na Thadarakiba Lupa Lakuntra Rongi Selfam Sum Mahakna Magan Kray Handak the Pangtokiba NIT Manipur convocation Adugi get Amasung State Sabagi Thodang So Marine Nava Department Amasung Miyoi Singda Sinabagi Mahut Examination Coordinator da Sijinnaduna Maning Tore NIT Manipur Assistant Registrar Mathau Tauhandana Thamlaga Mahaki PA the Assistant Registrar na Togada Mathau Sing Adu Tauhanduna Thamde Masigi Mathakta Mahak Masamak RSSK active member ni haina kihanduna supplier amasung contractor singdagi sel laure NIT Manipur ngasi odibam asi oina mo kanapada achobo thudang lauduna lakhiba contract faculty singi service extension tobibogi mahut kihan khanghanduna thamle institute asida chahi 10 rom contractor driver oireklaba miyoi ani loktoklaga registrar officer attendant oiba miyoi ani driver oina hapchile asiguma institute of national importance ni haina launadiba institute ase kanna mo konabada biyam amati lenga ke mari leinaba singna sum mateng pangbiyo aran ahui kaya chathariba NIT gi registrar mahaki PA institute asigi purchase cum examination coordinator amade finance office na athubada party da changjaraktrabade makoi gi mathakta akan action lokhatpa horagani haina so cherol asina makata na phone rukle